Galatiagi manga kunithoida yengminasi ipa handakki hapta asida nahakna tawbikhraba achauba thabak-singdugidamak amadi ngasigi wahai asigidamak thagachari mi khudingmakna thamoi hongdokchaduna nahakki wahai adu phangsanu haina prarthana tawjari makhoina madu makhoigi kokta khak nattaduna makhoigi thamoida leishanu tawigumba sung thawaigi mahaidi haibadi karigumba thawai asengbana aikhoigi nungda laktuna leiramdrabadi hairiba mahaising asi amatta aikhoigi punsida leiramloi adubu mahak aikhoigi nungda lei Nangna Jesu Christada tasengna thajaba mi ama oirabadi nahakki nungda thawai asengba lei nahak Ishwargi yumni mahakna aikhoigi nungda leiba maramna mangonda leiba khudingmak mahakna puraki mahak murum sonde aduna aikhoisu murum solaga leiroi mahak saude thawai nungaitaba taude aduna aikhoisu sauroi nungaitabasu tauroi aikhoina Christada lakpa matamda aikhoigi nungda anauba khutchem ama oikhre aikhoina nungdagi panda hingba ngamnabagidamak aikhoigi punsi chuppa si thawai asengbaga loinana thabak tawminagadabani thawai asengbana purakpa mahaising adudi nungshiba harauba ingthaba kuina khanghaiba sanbiba aphaba thajaba pukning tappa masa khudum sanjaba asini karamna haigadaba mali masi masa khudum sanjaba ngarang aina masi haibada karda tongminnaba nupi amakhak ngakhi nupi adu kanna laksinjadabi nupi sunate adubu aikhoina masa laksinjaba hek hairakpa matamda aikhoina tawningba amatta tawba yararoi haina khalli madu chumde masa laksinjaba hairaga nangna saningba ahauba amatta chaba yararoi haibanate tawningba amatta tawba yararoi phagi amatta tawba yararoi haibanate adubu masina haibadi nangi punsida numit khudingi saningbata chaba leiningbata leiba hainingbata haiba khanningbata khanba tawningbata tawraga leiba mai pakpa punsi ama hinge hairabadi madu yaroi isa laksinjaba haibasi sang amada leiba haibani ahanba Petergi mangada Bible na hai sang amada leiyu maramdi nahaki yeknaba diabolna khongliba nongshagumna kanagumba amabu sathoknaba thiduna koichat chatli adubu nahakna sang amada leiba oiragadi diabolna nangbu sathokpa ngamloi amen isagi sajel amadi isa laksinjaba yaudana sang amada leiba ngamloi isa laksinjaba haibasi karino masigi arthadi aina isabu laksinjaba haibani aduna aikhoina tawgadaba asi atopa mibu laksinba tokpa prithibibu laksinba tokpa nangi phibam adu laksinba tokpa Ishwarbu laksinba tokpa masidi aikhoi masel laksinba tokpa asini aduna ngasi nasana thanta natana atay loinamak laksinba tokpigera hoi ay khangi nangna nangi angangsing adugumbadudi laksinjagadabani aina hairibasidi adugumbadu natte adubu aikhoina henna mayam ama aikhoina laksinnaba hotnabada maduna aikhoibu sawhalli hairibasing asi aikhoida Ishwarna wahannaba pibibadi natte isa laksinjabagi mahai asi
ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯀꯟꯈꯠꯍꯟꯕꯗꯤ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯕ ꯀꯥꯟꯗ ꯈꯛꯇꯅꯤ ꯅꯍꯥꯛꯀꯤ ꯃꯁꯜ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯂꯩ ꯐꯥꯎꯕ ꯈꯪꯗꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕꯗꯒꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨꯗ ꯂꯩꯍꯟꯕ ꯉꯝꯃꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ ꯅꯪ ꯍꯥꯟꯅꯁꯨ ꯇꯥꯔꯝꯕ ꯌꯥꯔꯦ ꯑꯃꯨꯛꯀ ꯂꯤꯖꯒꯦ ꯆꯍꯤ 2.5 ꯃꯃꯥꯡꯗ ꯑꯩꯅ ꯇ꯭ꯔꯦꯅꯔ ꯑꯃꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯐꯝꯂꯒ ꯈꯣꯡ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯣꯡꯗ ꯃꯁꯜ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯐꯥꯎꯕ ꯂꯣꯏꯅ ꯀꯧꯔꯒ ꯑꯩꯒꯤ ꯃꯁꯜ ꯑꯗꯨ ꯇꯥꯛꯈꯤ ꯌꯦꯡꯉꯨ ꯃꯗꯨ ꯂꯩꯔꯝꯃꯤꯗꯨꯅꯤ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯋꯥꯏꯒꯤ ꯃꯍꯩꯁꯨ ꯂꯩꯔꯤꯕꯅꯤ ꯊꯋꯥꯏꯒꯤ ꯃꯍꯩꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯃꯗꯨ ꯈꯪꯂꯣꯏ ꯑꯃꯦꯟ ꯅꯍꯥꯛꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯒ ꯃꯗꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯃꯍꯩ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯃꯍꯩ ꯍꯥꯏꯕꯗꯤ ꯈꯥꯡꯕ ꯀꯟꯕ ꯆꯥꯟꯕꯤꯕ ꯅꯣꯂꯨꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗꯒꯤ ꯎꯕ ꯐꯪꯏ ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯈꯥꯡꯕ ꯀꯟꯕꯒꯤ ꯑꯅꯧꯕ ꯄꯥꯟꯗꯝ ꯑꯃ ꯊꯝꯈꯤ ꯑꯩꯅ ꯀꯥꯔꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯂꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯤꯇꯤꯡꯗ ꯄꯨꯕ ꯃꯇꯝꯗ ꯄꯥꯔꯛ ꯇꯧꯐꯝꯗꯨꯗ ꯀꯥꯔꯗꯨ ꯈꯝꯂꯝꯃꯤ ꯑꯩꯅ ꯀꯥꯔꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯤꯡꯈꯤ ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯊꯣꯡꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯟꯗꯝꯅ ꯊꯣꯡꯁꯤꯡ ꯑꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯗꯨꯗ ꯑꯗꯨꯝ ꯐꯝꯒꯦ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯩꯅ ꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯣꯡꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯂꯣꯟꯁꯤꯟꯖꯈꯤꯕꯗꯨ ꯑꯩ ꯍꯥꯟꯅꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡꯗꯨꯗ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯍꯥꯡꯗꯣꯛꯄ ꯉꯥꯏꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯑꯃꯃꯝꯗꯤ ꯊꯝꯒꯗꯕꯅꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯍꯩꯁꯤꯡꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯑꯩ ꯄꯥꯝꯖꯩ ꯅꯍꯥꯛꯅ ꯈꯥꯡꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯥꯡꯗꯨ ꯈꯪꯗꯣꯛꯎ ꯑꯇꯩ ꯃꯍꯩꯁꯤꯡ ꯍꯔꯥꯎꯕ ꯏꯪꯊꯕ ꯈꯥꯡꯕ ꯀꯟꯕ ꯑꯐꯕ ꯊꯥꯖꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯕꯗꯒꯤ ꯂꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯍꯥꯏꯕꯁꯤꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯕ ꯑꯩꯅ ꯏꯁꯥ ꯂꯥꯛꯁꯤꯟꯖꯗ꯭ꯔꯕꯗꯤ ꯈꯥꯡꯕ ꯀꯟꯕ ꯂꯩꯔꯣꯏ ꯑꯩꯅ ꯏꯁꯥ ꯂꯥꯛꯁꯤꯟꯖꯗ꯭ꯔꯕꯗꯤ ꯑꯩꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯤ ꯑꯃꯗ ꯆꯥꯟꯕꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯅ ꯏꯁꯥ ꯂꯥꯛꯁꯤꯟꯖꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨ ꯑꯣꯏꯗꯕ ꯃꯇꯝꯗ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯑꯗꯨꯅ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯂꯩꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯐꯝ ꯃꯐꯝꯗꯒꯤ ꯂꯣꯏꯅ ꯇꯥꯈꯤꯗꯨꯅ ꯀꯣꯏꯆꯥꯏ ꯆꯥꯏꯒꯅꯤ ꯑꯗꯨꯅ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯍꯥꯏꯕꯁꯤ ꯆꯥꯡꯌꯦꯡꯒꯤ ꯃꯇꯥꯡꯗꯁꯨ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯃꯍꯩ ꯑꯃꯅꯤ ꯅꯉꯣꯟꯗ ꯅꯪꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕꯗꯤ ꯅꯪ ꯏꯁꯥ ꯂꯥꯛꯁꯤꯟꯖꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯪꯅ ꯄꯥꯝꯗꯕ ꯑꯃ ꯍꯦꯛ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯇꯝꯕ ꯍꯧꯔꯒꯦ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯪꯗ꯭ꯔꯕꯗꯤ ꯃꯁꯤ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯃꯁꯤꯅ ꯆꯥꯎꯈꯠꯀꯗꯧꯔꯤꯕ ꯑꯁꯤ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯅꯍꯥꯛꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯗꯕ ꯇꯥꯟꯖꯥꯗꯅꯤ ꯑꯇꯣꯞꯄ ꯑꯃꯠꯇꯗꯒꯤ ꯐꯪꯕ ꯉꯝꯂꯣꯏ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯌꯥꯔꯣꯏ ꯀꯅꯥꯅꯁꯨ ꯅꯉꯣꯟꯗ ꯈꯨꯠ ꯊꯝꯃꯒ ꯃꯗꯨ ꯄꯤꯕ ꯉꯝꯃꯣꯏ ꯅꯍꯥꯛ ꯃꯁꯤ ꯄꯥꯔꯒ ꯈꯪꯁꯨ ꯈꯪꯂꯣꯏ ꯃꯦꯁꯦꯖ ꯇꯥꯔꯒ ꯈꯪꯁꯨ ꯈꯪꯂꯣꯏ ꯃꯦꯁꯦꯖ ꯇꯥꯔꯒ ꯅꯪꯅ ꯈꯪꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯆꯥꯡꯌꯦꯡꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯗꯨ ꯂꯦꯞꯇꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯃꯗꯨ ꯁꯨꯝ ꯀꯟꯈꯠꯂꯛꯀꯅꯤ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯅꯪꯕꯨ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯆꯤꯡꯕ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯅꯤꯡꯇꯝꯕꯅꯤ ꯃꯁꯤ ꯅꯤꯡꯇꯝꯕꯅꯤ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯍꯥꯏꯕꯗꯤ ꯇꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯕ
ꯈꯜꯂꯒ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯌꯩꯊꯣꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯥꯅ ꯄꯥꯝꯕꯗꯨ ꯈꯨꯗꯛꯇ ꯂꯣꯏꯅ ꯐꯪꯕ ꯄꯥꯝꯅꯩ ꯀꯔꯤꯁꯨ ꯉꯥꯏꯕ ꯄꯥꯝꯅꯗꯦ ꯏꯁꯥ ꯂꯥꯛꯁꯤꯟꯖꯔꯒ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯒꯗꯕꯅꯤ ꯔꯣꯃꯤꯌꯥ 5:19 ꯃꯤ ꯑꯃꯒꯤ ꯑꯌꯣꯜ ꯑꯔꯥꯟꯕ ꯃꯌꯥꯝꯅ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯥꯟꯕꯗ ꯇꯥꯍꯟꯕꯒꯨꯝ ꯃꯤ ꯑꯃꯒꯤ ꯙꯔꯃ ꯆꯦꯟꯕ ꯊꯕꯛꯀꯤ ꯃꯄꯥꯟꯅꯁꯨ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯨꯝꯍꯟꯕꯤꯕꯗ ꯂꯝꯖꯤꯡꯕꯤꯔꯦ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯃꯤ ꯑꯃꯒꯤ ꯍꯥꯏꯕ ꯏꯟꯗꯕꯅ ꯄꯥꯞꯇ ꯆꯪꯂꯛꯈꯤ ꯃꯤ ꯑꯃꯒꯤ ꯍꯥꯏꯕ ꯏꯟꯕꯅ ꯙꯔꯃ ꯆꯦꯟꯕ ꯂꯥꯛꯈꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯅ ꯈꯔ ꯁꯦꯝꯗꯣꯛꯂꯒ ꯍꯥꯏꯅꯤꯡꯉꯤ ꯃꯤ ꯑꯃꯒꯤ ꯃꯁꯥ ꯂꯥꯛꯁꯤꯟꯖꯕ ꯋꯥꯠꯄꯅ ꯃꯤꯑꯣꯏꯕꯗ ꯄꯥꯞ ꯂꯥꯛꯈꯤ ꯏꯚꯅ ꯗꯤꯌꯥꯕꯣꯜꯅ ꯍꯥꯏꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯡꯈꯤ ꯑꯗꯨꯒ ꯐꯖꯅ ꯎꯈꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯆꯥꯔꯗꯤ ꯏꯁ꯭ꯋꯔꯒꯨꯝ ꯈꯪꯂꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯈꯪꯈꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯀꯟꯅ ꯇꯧꯈꯤꯕꯗꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯕꯨ ꯂꯥꯛꯁꯤꯟꯈꯤꯗꯕꯒꯤꯅꯤ ꯑꯗꯥꯝꯁꯨ ꯃꯁꯥ ꯂꯥꯛꯁꯤꯟꯖꯈꯤꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯃꯤ ꯑꯃꯅ ꯃꯁꯥ ꯂꯥꯛꯁꯤꯟꯖꯗꯕꯒꯤ ꯒꯦꯠꯁꯦꯃꯅꯤ ꯂꯩꯀꯣꯜꯗ ꯃꯍꯥꯛꯅ ꯂꯥꯛꯁꯤꯟꯖꯒꯗꯕ ꯑꯗꯨ ꯑꯃꯨꯛꯇ ꯈꯜꯂꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯃꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯁꯤꯟꯖꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯇ ꯈꯜꯂꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯕꯨ ꯐꯥꯎꯕ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯥꯛꯁꯤꯟꯍꯟꯈꯤꯗꯦ ꯏꯄꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯈꯤ ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯕꯗꯨ ꯑꯩꯅ ꯇꯧꯏ ꯑꯩꯒꯤ ꯏꯄꯥꯅ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯥꯏ ꯅꯍꯥꯛꯅ ꯅꯁꯥ ꯂꯥꯛꯁꯤꯟꯖꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯏꯟꯕ ꯃꯇꯝꯗ ꯃꯤ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯆꯨꯝꯕ ꯁꯥꯐꯨ ꯄꯤꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯈꯣꯏ ꯑꯌꯥꯝꯕꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟꯗꯒꯤꯁꯨ ꯂꯨꯠ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯟꯕ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯗ ꯌꯥꯅꯕꯒꯨꯝ ꯇꯧꯔꯕ ꯄꯥꯞꯁꯤꯡ ꯂꯩ ꯅꯥꯄꯜ ꯍꯥꯏꯕꯁꯤ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯏꯁ꯭ꯋꯔꯅ ꯅꯥꯄꯜꯕꯨ ꯇꯨꯀꯠꯆꯩ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯍꯥꯛꯅ ꯅꯥꯄꯜꯕꯨ ꯇꯨꯀꯠꯆꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯇꯧꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯔꯕ ꯑꯃꯅꯤ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯋꯥ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯝꯃꯤ ꯃꯁꯤ ꯑꯩꯒꯤ ꯑꯔꯤꯕ ꯃꯆꯠꯇ ꯌꯥꯎꯔꯕ ꯑꯃꯅꯤ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯑꯃ ꯈꯪꯉꯤ ꯍꯥꯏꯕꯁꯤ ꯃꯤꯅ ꯈꯪꯕꯗꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪꯅ ꯃꯤꯋꯥ ꯉꯥꯡꯅꯔꯣꯏ ꯍꯥꯏꯔꯒꯗꯤ ꯅꯁꯥ ꯂꯥꯛꯁꯤꯟꯖꯕ ꯇꯥꯏ ꯑꯃꯦꯟ ꯀꯜꯂꯛꯄ ꯃꯁꯤ ꯄꯥꯞ ꯑꯃꯅꯤ ꯑꯁꯦꯡꯕꯗꯤ ꯃꯗꯨ 10 ꯌꯥꯊꯪꯅꯤ ꯅꯪꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯄꯣꯠ ꯑꯃꯠꯇ ꯅꯪꯅ ꯀꯜꯂꯛꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯂꯩꯕ ꯑꯗꯨ ꯅꯪꯅ ꯄꯥꯝꯂꯣꯏꯗꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯑꯆꯥꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯔꯛꯅꯕ ꯅꯪ ꯊꯥꯖꯒꯗꯕꯅꯤ ꯌꯥꯅꯔꯕ ꯄꯥꯞꯁꯤꯡ ꯑꯩꯈꯣꯏꯅ ꯌꯥꯅꯔꯕ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯗꯤ ꯌꯥꯗꯕ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯑꯉꯛꯄ ꯃꯔꯨꯞ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯂꯛꯀꯅꯤ ꯑꯩꯉꯣꯟꯗ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯂꯩ ꯑꯩ ꯃꯁꯤ
ꯁꯤꯖꯤꯟꯅꯕ ꯇꯝꯂꯤ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯍꯥꯏꯕ ꯇꯥꯕꯗ ꯅꯍꯥꯛ ꯁꯥꯎꯒꯅꯨ ꯑꯗꯨꯕꯨ ꯍꯔꯥꯎꯖꯧ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯀꯤ 24ꯒꯤ 25ꯗ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯍꯥꯏꯕꯁꯤ ꯅꯪꯅ ꯄꯥꯝꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯁꯤ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕꯒꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯋꯥꯍꯩꯁꯤꯡꯅꯤ ꯃꯁꯤꯗ ꯄꯣꯜꯅ ꯐꯤꯂꯤꯛꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯤ ꯄꯗ 24 ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯤꯂꯤꯛꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯤꯍꯨꯗꯤ ꯅꯤꯉꯣꯜ ꯗ꯭ꯔꯨꯁꯤꯂꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯄꯣꯜꯕꯨ ꯀꯧꯍꯜꯂꯗꯨꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯊꯥꯖꯕꯒꯤ ꯃꯔꯤꯗ ꯃꯉꯣꯟꯗꯒꯤ ꯋꯥ ꯇꯥꯔꯦ ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯁꯥ ꯃꯊꯟꯇꯕꯨ ꯈꯨꯗꯨꯝ ꯆꯟꯕꯒꯤ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯋꯥꯌꯦꯟꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯉꯥꯡꯂꯛꯄꯗ ꯐꯤꯂꯤꯛꯁꯅ ꯀꯤꯔꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯐꯪꯂꯕꯗ ꯅꯪꯕꯨ ꯀꯧꯔꯛꯀꯅꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯄꯣꯜꯅ ꯃꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯉꯩꯗ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯕꯒꯤ ꯁꯦꯡꯅ ꯂꯩꯕꯒꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯇꯧꯗꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯒꯤꯗꯤ ꯐꯤꯂꯤꯛꯁꯅ ꯑꯁꯨꯛ ꯊꯨꯅ ꯑꯗꯨꯛ ꯌꯥꯝꯕꯗꯨ ꯑꯩꯅ ꯍꯣꯡꯒꯗꯕ ꯍꯥꯏꯅ ꯈꯟꯈꯤ ꯏꯁ꯭ꯋꯔ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯅꯕꯒꯤꯗꯃꯛ ꯑꯩꯒꯤꯗꯃꯛꯇꯗꯤ ꯊꯥꯖꯕ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯗ ꯊꯋꯥꯟꯃꯤꯆꯥꯛꯇꯨꯅ ꯀꯅꯥꯅ ꯄꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔꯗ ꯂꯩꯕ ꯏꯁꯤꯡꯗꯨꯕꯨ ꯂꯩꯉꯣꯏ ꯈꯔꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯕꯒꯦ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯕꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯆꯔꯆ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯔꯝꯗꯤ ꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯉꯥꯡꯕ ꯋꯥꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯂꯝꯆꯠꯇ ꯉꯥꯡꯗ꯭ꯔꯤꯕ ꯑꯁꯤ ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯀꯤ ꯅꯪꯅ ꯉꯥꯡꯕꯗ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯒꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯩ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯀꯔꯝꯅ ꯆꯥꯎꯈꯠꯀꯗꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯥꯛꯆꯔꯤꯕ ꯑꯁꯤ ꯅꯪꯅ ꯇꯥꯔꯒꯗꯤ ꯍꯣꯏ ꯃꯁꯤ ꯈꯔꯗꯤ ꯂꯨꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯀꯣꯟꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯃꯤꯅ ꯄꯥꯝꯕꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤꯕ ꯈꯨꯗꯣꯜꯗꯨꯒꯤꯗꯃꯛ ꯁꯥꯈꯤ ꯄꯤꯒꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯩ ꯉꯥꯛꯇ ꯄꯤꯖꯕ ꯉꯝꯂꯣꯏ ꯃꯤꯅ ꯍꯩ ꯉꯥꯛꯇ ꯆꯥꯔꯒꯗꯤ ꯁꯤꯔꯒꯅꯤ ꯅꯪ ꯁꯥꯁꯨ ꯆꯥꯕ ꯇꯥꯏ ꯃꯅꯥ ꯃꯁꯤꯡꯁꯨ ꯆꯥꯕ ꯇꯥꯏ ꯐꯤꯂꯤꯛꯁꯅ ꯍꯥꯏꯈꯤ ꯆꯠꯂꯣ ꯑꯇꯣꯞꯄ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯎꯅꯁꯤ ꯑꯩ ꯍꯧꯖꯤꯛ ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗ꯭ꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯤꯡꯊꯧꯀꯥꯕꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯆꯞ ꯃꯥꯟꯅꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯉꯥꯛꯄꯤꯒꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯤꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯄꯤꯕꯤꯗꯦ ꯑꯩꯅ ꯄꯤꯕꯤꯕ ꯑꯗꯨ ꯑꯩꯅꯗꯤ ꯄꯥꯝꯖꯩ ꯑꯩꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔ ꯑꯩꯅ ꯁꯍꯔꯗ ꯆꯠꯇꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯃꯤ 50-60ꯗ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯀꯔꯤꯒꯤ ꯇꯥꯛꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯈꯤ
ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯃꯇꯝ ꯂꯩ, ꯊꯥꯒꯠꯄꯤꯕꯒꯤ ꯃꯇꯝ ꯂꯩ, ꯑꯗꯨꯕꯨ ꯆꯩꯕꯒꯤ ꯑꯃꯗꯤ ꯆꯨꯝꯊꯣꯛꯄꯤꯕꯒꯤ ꯃꯇꯝꯁꯨ ꯂꯩ꯫ ꯑꯗꯨꯒ ꯑꯩ ꯃꯁꯤꯃꯁꯨ ꯍꯥꯏꯖꯒꯦ, ꯅꯪꯅ ꯐꯝꯃꯒ ꯂꯩꯕꯗ ꯅꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯕ ꯆꯔꯆ ꯑꯃꯗ ꯆꯠꯂꯒꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯟꯕ ꯃꯊꯧ ꯇꯥꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯈꯥ ꯆꯠꯊꯅꯕꯒꯤꯗꯃꯛ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯤꯕ ꯈꯔ ꯗꯔꯀꯥꯔ ꯂꯩꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯨꯝꯊꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯉꯥꯏꯖꯩ, ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯑꯩ ꯇꯧꯔꯤꯕ ꯑꯃ ꯃꯍꯥꯛꯅ ꯎꯠꯄꯤꯕꯗ ꯑꯩ ꯍꯔꯥꯎꯖꯩ꯫ ꯃꯁꯤꯗꯤ ꯑꯩꯅ ꯂꯥꯟꯊꯣꯛꯀꯗꯕ ꯑꯃꯒ ꯂꯩꯔꯤ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯑꯁꯤ ꯃꯈꯣꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯦꯃꯦꯟ꯫ ꯑꯅꯤꯁꯨꯕ ꯄꯤꯇꯔꯒꯤ 1:5 ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯕꯒꯤ ꯑꯃꯗꯤ ꯃꯍꯩ ꯌꯥꯟꯅ ꯍꯤꯡꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯁꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯄꯗ 5ꯗ ꯍꯥꯏ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯅꯣꯝꯕ ꯀꯟꯕ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯅꯈꯣꯏ ꯅꯣꯝꯕ ꯀꯜꯂꯝꯒꯅꯤ꯫ ꯅꯪꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯉꯁꯤ ꯑꯌꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯀꯟꯅ ꯅꯣꯝꯕꯅꯅꯤ꯫ ꯅꯍꯥꯛꯅ ꯃꯥꯏꯜ 200-300 ꯊꯧꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯇꯦꯜꯒꯤ ꯃꯃꯜ ꯄꯤꯗꯨꯅ ꯁꯦꯁꯟ 4ꯃꯛꯀꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯟꯅ ꯅꯣꯝꯕ ꯑꯃꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯇꯨꯗ ꯅꯍꯥꯛꯀꯤ ꯀꯟꯅ ꯅꯣꯝꯕꯗꯨ ꯍꯥꯞꯆꯤꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯔꯤꯕꯁꯤꯡꯗꯨꯁꯨ ꯅꯍꯥꯛꯀꯤ ꯀꯟꯅ ꯅꯣꯝꯕ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯇꯨꯗ ꯅꯍꯥꯛꯀꯤ ꯅꯣꯝꯕ ꯀꯟꯕ ꯑꯗꯨ ꯍꯥꯞꯆꯤꯜꯂꯨ꯫ ꯅꯈꯣꯏꯒꯤ ꯊꯥꯖꯕꯗ ꯑꯐꯕ ꯃꯇꯧ, ꯅꯈꯣꯏꯒꯤ ꯑꯐꯕ ꯃꯇꯧꯗ ꯈꯪꯕ, ꯅꯈꯣꯏꯒꯤ ꯈꯪꯕꯗ ꯅꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕ, ꯅꯈꯣꯏꯒꯤ ꯅꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕꯗ ꯈꯪ ꯍꯩꯕ ꯍꯥꯞꯆꯤꯜꯂꯨ꯫ ꯌꯦꯡꯉꯨ, ꯅꯍꯥꯛꯅ ꯅꯁꯥ ꯂꯥꯛꯁꯤꯟꯖꯕ ꯂꯩꯕ ꯃꯇꯝꯗ ꯄꯣꯠ ꯑꯃ ꯂꯨꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯥꯗꯣꯛꯇꯦ꯫ ꯅꯍꯥꯛꯅ ꯅꯁꯥ ꯂꯥꯛꯁꯤꯟꯖꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯕ ꯑꯗꯨ ꯉꯥꯏꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯪꯗꯕ ꯑꯃꯒꯨꯝ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯇꯧꯔꯣꯏ꯫ ꯅꯪꯅ ꯇꯧꯅꯤꯡꯗꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯅꯁꯥ ꯂꯥꯛꯁꯤꯟꯖꯕꯒꯤꯅꯤ꯫ ꯅꯪꯅ ꯈꯥꯡꯕ ꯀꯟꯕ ꯃꯇꯝꯗ ꯏꯁ꯭ꯋꯔ ꯅꯤꯡꯕ ꯍꯥꯞꯂꯛꯀꯅꯤ, ꯏꯁ꯭ꯋꯔ ꯅꯤꯡꯕ ꯍꯥꯞꯂꯛꯀꯅꯤ꯫ ꯏꯁ꯭ꯋꯔ ꯅꯤꯡꯕꯗ ꯅꯆꯤꯟ ꯅꯅꯥꯎꯒꯨꯝꯅ ꯆꯥꯟꯅꯕ, ꯅꯆꯤꯟ ꯅꯅꯥꯎꯒꯨꯝꯅ ꯆꯥꯟꯅꯕꯗ ꯅꯨꯡꯁꯤꯅꯕ ꯍꯥꯞꯆꯤꯜꯂꯛꯀꯅꯤ꯫ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯥ ꯂꯥꯛꯁꯤꯟꯖꯕ ꯑꯁꯤꯅ ꯂꯩꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯒꯅꯤ? ꯃꯤ ꯈꯔꯗꯤ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯄꯤꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯃꯁꯥ ꯂꯥꯛꯁꯤꯟꯖꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯀ꯭ꯌꯨꯖ ꯇꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯤꯅ ꯇꯧꯔꯤꯕꯗꯨꯒꯤ ꯑꯉꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯉꯣꯟꯗꯁꯨ ꯂꯩ, ꯅꯪꯅ ꯃꯗු ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯆꯠ ꯑꯁꯤ ꯈꯛꯇꯅꯅꯤ ꯅꯪꯅ ꯄꯥꯝꯕ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯄꯣꯠꯇꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯄꯣꯠꯇꯨꯕꯨ ꯐꯪꯅꯕ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯇꯧꯅꯤꯡꯗꯦ꯫ ꯃꯗꯨꯒꯤ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯕꯤꯌꯨ, ꯅꯍꯥꯛ ꯑꯐꯕ ꯐꯣꯜ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite